खुरुबजरी मियंग ताबरिबसिंगु तरान उसरी ngasi मरोब पाउदा रोबिन हुड मिसी की मतंग द सेम खिबा जेएसी न चथरिबा जनरल स्ट्राइक मफम कया द सगोतुना खोंजंग संसिनरी मपोंग पाउ पिजरी रोबिन हुड मिसी की मतंग द सेम खिबा जेएसी न महिरोय हापद जेनबा पुलिस पर्सनल सिंग चेराक पीगदबनी हाइना ngarang ayu pung 5 dagi haukiba pung 39 gi general strike asibu sagotuna ngasi tongan tongan ba mafam kaya da miyoi kaya na lambi thingba yauna khongjang kaya changsinari Imphal jiribam lambi gi khumbong yauna tongan ba mafam singda general strike sogot pasingna lambi da thoroktuna acharo sing thingba gi thabak chathari sagolban tera lokham lekta mafam adugi miyam thoroktuna ILP gi khongjang amadi Robin Hood misi gi matang da sem khiba JSC gi general strike asibu sawatuna sagolban tera lokham lekta lamdam adumgi miyam thoroktuna lambi thingba gi thabak chathaki Manipur da ILP chana hangadabani mahirwe hatpa police personnel sing cherak piu haina kholaw kaya lauki Robin Hood की JSC ने इम्फाल उखुर लंबी थिंकिबा लेते तांकुल कताम नाव लोंग इम्फाल अमसुंग तांकुल सकनाव लोंग ना थाद्रोप चेरोल अदु JSC ना तराम न ओपगलोइन ना इम्फाल उखुर लंबी थिंबगी वारेप हंदोक लगा अतोपा खोंजंग न महुत सिननबा JSC की माइकेदगी मरी लेनबा सिंगदा अपील तौरकली लेंगाक असिना वारोइसिन अमा पुरकनबा अमसुंग मियामगी मिफमना लेपखिबा वारेप अदु थेंगथहननबा होनबा नतना थमोय सेंगना थबक लौखटपगी ममी ताद्रि हाइरि नुमित हुमनिगी मनुंगदा बिल सेम साबा लोइरगनि हाइख्रबा मतुंगदा अखंग अहिसिंगी मोट कौरकली रोबिन हुड की जुडिशियल इंक्वायरी तौनबा रिटायर्ड जस्टिस एम बिनोय कुमार खल्ले हाइख्रबसु बिनोय कुमार मसा मणिपुर की मपालदा चटख्रे जुडिशियल इंक्वायरी तौखिरोय हाइना मीडियादा फोंदोरखिबदगी JSC ना पुंग 39 की जनरल स्ट्राइक कौखिबनी जनरल स्ट्राइक असिबु सगोटपसिंगबु थागतपा फोंदोरकली मोंसांगई दसु लंदम अदोंगी नुपा नुपी कयाना थोरक्तुना जनरल स्ट्राइक असिबु सवटपा ओइना लंबी थिंबगी खोंजंग जंगसिंखी मणिपुरदा इनर लाइन परमिट सिस्टम चन हंगदबनी हाइबा खोलाव कयासु लाउखी कंगना तोंबी अपुनबा मेरा पाइबी लुप अमदी लेकाई क्लब के वॉलंटियर्स सिंगनसु वाकन मिफम चथबगा लोइना मणिपुरदा ILP चन हंगदबनी हाइना खोलाव कया लाउखी जनरल स्ट्राइक मनुंग द सगोलबन तेरा तोंब्रम लेकाई की मियोई गयाना इम्फाल जुरी लंबी थिंबगी थबक चथकी मणिपुर दा इनर लाइन परमिट सिस्टम चन हंगदबनी मियामने याबा बिल अथुबा मतमदा पुथोकदबनी मरा लेबा पुलिस पर्सनल सिंग चेराक पीगदबनी हाइना दाबी तौकी तेरा यम्बेम लेरकी नुपी सिंगनसु मणिपुरदा इनर लाइन परमिट सिस्टम चन हंगदबनी मियामने याबा बिल अथुबा मतमदा पुथोकदबनी मरा लेबा पुलिस पर्सनल सिंग चेराक पीगदबनी हाइना दाबी तौदुना लेकाई असिदा वाकम मिफम चथकी जनरल स्ट्राइक मनुंगदा मयाई लंबी अमदी सिंगजमैगी तोंगा तोंगांबा मफमदा मियाम थोरक्तुना लंबी थिंबगी खोंजंग संसिंखी ngarang numidang pung 3:30 rom chapa matamda singjamai mayambom lakaida police na nongmai kapada miyo emasoli solba miyo dugi maming ngangbam Robinson apopa nganba jahi 32 ni ma ngarang numidang AK Enterprises ko dukan amagi manungda mamanaba kharaga punduna leiringaida singjamai police ki kambu amalalaga faduna puna bohonabada mafamadugi miyam harautuna Pudana bahonabada police na nongmaina kapadagi makhongda sokibani Asopa Robinson hauze hospital da lakanari pau asi tabadagi ngasi ayu anganbadagi singjamai ketelda miyamna uwa faizinduna lambi thingbada natana fata haudi sing paisinduna mai thaki singjamai chunga makhada su mafamadugi miyamna acharok thingki ngasi ayu anganbadagi hauna singjamai bazar dagi hauraga kakwa faubui manungda leiba lambi miyamna thingzinki mafamaduda lambi tangkhai thingzinduna miyamna wakan mifamsu sataki lambi asida lakpa police amadi security personnel fauba charan kiri miyamna akan khongjang jangsinengaida Jerak aduda Omega Diagnostic amadi ambulance thaba Maruti van angauba ama cement bag khara haplaga thauzilaki khongjang jangsin basingna van adu khamlaga hangkhibada doctor loba chapani haina pakhum piraki makhoigi thawong aduda chingnabadagi miyamna makhata na hangbada pakhum piningai leitabadagi van adu thugaina bokhonarakpada handuna thauki van adugi registration number na HR55
H2022 ni miyam gi akan ba khongjang changsilingai manungda ambulance amadi medical staff gi khudung chaba lawruga khongjang phagi tahanana ba honarakpa miyamna taraina lawde haina ISTV news staff phongdoraki ngarang thokiba thawdo asiga mari leinana New S Club ki president RK Sajina miyam tinba mafamda live round kaptuna mi soan bagi thawdok taraina lawde hiramasigi matangda mari leinabasingna chapsana thigatuna action lakhwat haningi ngarang miyam marakta nomai kaplamba singjamai police ki kangbu pull-up station asidagi sindok haningi haike मशीन मरम ओरगा प्रजा म्याम की थमोइदा यामना नुंगाइतबा अदगी पेंदबा म्याम थोने अदगी मसुमतक्ता सुबा अंगांगदु मोइना हॉस्पिटल मुखदबी की मौता खन्नबो यंगमदना कनामदा लेकाई की मीमता जंगंदना लेकाई दो ऑपरेशन तौरी हाइजलगा मी कनामता थोंदना थमसिमा याम लाइबक्तिबनी ngरांग मंग नोंग थोन लेरमद्रगदी अंगांगदु ब्लीडिंग तौंदा सिरमसु याय वागी थाना लेरिबा अदगा मथों मरम खंगदबा बीडीएफ म्याम ममा सिदै थमजलगा प्रजा दा मथों मरम खंगदना हरासमेंट पीबा पीपल गा प्रजा गा अनि मरक्ता लेनरिबा मरी पत्रबा सिनबसिरि याम जावो पुलिस डिपार्टमेंट के सोइमनी मसी अथु मतमदा चुंथोकबिदना कवा पुलिस दा एंटायर लेरिबा पुनमक लोइ सिंथोकबिबा कोइ पामी JCILPS na putholiba wafam manga adu maram amatada sarkar ga yasinaba tobiganu sarkar ga wari sanarurabadi thamai khrabagum hekta maning halapagi mawong asi handaki asidadi tawdanaba pungdomong Women's Development Society na thatarpa chero lamana khangalali Indian Constitution dagi yalomi kanbana hena lumna logadabani Robin Hood ki imung manungda mating pibida rajniti tobiganu hairi Uripok Kumantan Laikai Apunba Nupi Lupna Lekhidraba Robin Hood ki mafamda awaba phungdopaga loinana imung manungda lupa 5,000 mateng pangkre Moirang thamna popida JSC ki general strike saugatpaga loinana Manipurda ILP chatna hangadabani haina dabi tawduna lambi thingbagi khongjang sangsingki Maraleba police personnel cherak piu miyam gi apama thabak tawba ngamdaba chief minister famthado haiba kholaw kaya lauki Nara Sena dasu general strike saugatuna miyoi kaya na lambi thingbagi khongjang sangsingki passenger gari da lakwa miyoi sing gari fazin horba matungda makhongna charanki Sunu sifai thongong dasu lamda madongi nupi lup singna lambi da gari thingbagi khongjang sangsingki Churachampur dagi Imphal tamna lakpa van number AS0155543 asina ban sagatpi Women Welfare Organization Kangleipa ki vice president Soraisam Sorojini da Thengjilambadagi Bistupur District Hospital da lakanakre Jenava gari du Moirang police na fare hari thododugi matungda miyamna lambi da thorotuna hena kanba mong da khongjang changsingkre Thawbal awang lakai apunba mera paibi lumna sinduna Thawbal kaithil da miyamna wakam nifam chathakre Robin Hood hatpa police personnel sing dandi PU ILP system athuba matamna chatna halu haiba kholaw kaya lauke saru yakhibi amana yalomi sing kanana ba sarkar na ILP system athuba matamna chatna hangadabani phongdoraki Thawbal Kiam Sifai Khundong Mamlekai Mera Paibi Lumnasu Thawbal Kiam da wakan mifam chathaki miyam ne yaba ILP gi bill athuba matamda puthoktuna yellow missing kangadabani haiba kholaw kaya lauki JSC na changsideba khongjang general strike asina Thawbal da su mahausa gi punsida chaun akai pikre dukan sing thong hangna kide lanai gari khara natana passenger gari chena khidre ban sawat pamyu sina Thawbal wang matabada national highway thingbagi khongjang changsingki police na pamda thodo thoktana ba akan mechesin thorang lokhatki JSC na chathariba general strike asibu sagatuna ngarang chingtam apunba nupi lupna Palel Bazar da lambi thingbagi khongjang changsingki Manipur da inner line permit system chanhangadabani haina dabi tawki All Kakching Khunau Mera Paibi Forum JCILPS Student Wing Kakching Khunau amadi Umathel na chingbada laiba club organization singna punduna Imphal Sugru lambi thingbagi tabak chathaki Tangjing Khunau lamkhai da su wakan mifam chathaki Umathel amadi Wangbal da su ngarang miyam na khongjang changsingki JSC na changsileba general strike asina Jiribam subdivision da su chaun akaiba piki ngarang dagi haukiba general strike asina maram oiduna Jiribam dagi Imphal Nungba Tamenglong Silchar amadi Kasarom da chathigadaba gari kaya charan khidre school amadi sarkar gi loisang bank post office amadi oil pump sing thong hangna khidre JCILPS Jiribam branch ki member sing na thorotuna lambi thingba amadi office sing thong thingjinbagi thabak chathakre Barak thong ya dabana maram oiduna Jiribam gi lengang pokpida Imphal chathigadaba mal yawa gari chamaga humbudra rom panduna leire Yellomi Kalu Mahiroi Hatpa Cherak Piu Haina Nomebung Women's Development Mera Paibi Association Amadi ESC Nomebung Nasinduna Konung Mamangi Raja Dumra Singha High School Mapadagi Ananda Singha High Secondary Academy Fauba Miyam na Lambigi Median da Famjinduna Khongjang Sangsingkre Kurai Tinsit Rota Sumiyam na Lambida Uwa Faizinduna Khongjang Sangsingkre
Paragon Club amadi Maira Paibi Mothers Association na chathakiba khongjang aduda Manipurda ILP khudakda chanahalu mairoi hapada ILP gi isu namthaba ngamloi haiba kholau kya lauki Ayangpali Road tasu General Strike sawatuna lambida acharawo sing thinki Ayangpali apunba lub amadi lamdam adonggi miyam na chathakiba khongjang aduda Robin Hood hatpa police dandi piyo haiba kholau lauki Kurai konsam lekai da thang tage loop ama oiriba misikol amadi miyamna lamlong kaithel fawba khongchira ma chatlaba matungda Robin Hood ki mayumda awaba phungdopaga loinena angama mateng pangkhre Haujik chathariba ILP ki khongjang amadi JAC ki General Strike manung asida tongan tonganba club organization Maira Paibi yauna miyoi kayana ISTV News ta makoida changsilaba khongjang sing adugi pau longnonaba leptana hairakli amaromda khongjang changsilaba singna lambida uwa faijinba khongjang changsilaba singi marakta ka henba yawba amadi nupi ki firol kaya yan sinduna thambadagi ISTV News na pau longnonaba honabada khudongchadaba kaya mayoknari miyamna changsilaba khongjang asi mapung fana pau loba ngamnanaba ISTV News ki staff singna lakpa matamda miyamna mateng pangbinaba khanganjari General Strike sawatuna hata area da su miyoi kyana lambida thoroktuna acharawo sing thingbagi thabak chathaki Ngarang General Strike manungda Khagempali Panthak Pangkha Development Organization gi miyoi singna lambi thingbagi khongjang changsilingai da kwa kaitil ngana pi thongdagi naha mana thawai usitaba wahi wata sizinarambadagi imung manunggi miyoi singda khanganbada naha adugi mamana fajadaba wahi wata sizinarapabu Khagempali Panthak Pangkha Nupi Loop Development Organization na nungaitaba phungdopaga loinena vap taminanaba khangalakli Langol Tarungi Manungda leba RNBA Center Church Compound Lema Girls Hostel amadi Grace Colony gi mafam sing numit humni rom gi mamangdagi ising thumjin kibadagi miyamna khudong chadaba kaya mayoknare thamaiban kendra gi manungda leba asigumba mafam asi mari leinaba singna yengsinbiu hairi Manipurda inner line permit system chana halu mahiroi hapa police personnel cherak piu haba dabida ngarang irong pokri mapal gi Maira Paibi na Maira gi rally ama mayai lambida chatkre ILP ki khongjang sawat poina World Hepatitis Day ki thorom pangthokidre amaromda ngarang sagolban wahimom lekai da leiba saso gi office ta pawi mi phama pangthokre pawi mi phama da Hepatitis Forum of Manipur gi president RK Tikena jangsilba khongjang asida forum asina sagwali man makha taraduna hepatitis lena na naba asi layengmada sel yamna changbana lairbe imung singdadi sibaya bagi phibam da lei lena asi layengmada changliba drug asi ahongma mamal da phanglabasu essential medicine list ta yaudabana Manipur state Illness Assistance Fund gi makada RIMS da loba yadabana haiba drug makal asi essential medical list ta yahonbiu kana gumbana laina asina nare khanglabadi forum da pau piduna ayamba test makal sing lemna tawbadana tana darkar oiba hidak singsu ahongma mamal da phanganduna mateng pangani haiki haibi hidak se Manipur da free rollout free phangandaba yade haibadugi pandamda koi adum leptana sanghan jakini फजना कोई NGO की साइड और कम्युनिटी NGO हाइगरा अभी गवर्नमेंट की साइड की ये लगा पुलब पुमिनरगा हाइडी थबक इंगांग थौलम सिंसे पुलब कोई ना संचन मिनरगा दी एनी एपिडेमिक अम लाखपसे अम बम लाखपसे याम थुना प्रिवेंट तो यागनी Post Harvest Technology ki matangda numit humni chupna chathagada training program ama ngarangdagi Senapati District ki Henbung da leba Krishi Vigyan Kendra ki campus ta hokre Department of Biotechnology Government of India ki sponsor makada Amity International Center for Post Harvest Technology and Cold Chain Management Amity University Noida amadi Krishi Vigyan Kendra Henbunga punuk sinduna pangtokba training program aduda tongan ba akhang ahikayana wangangki Maruba pawmukana pizari Robin Hood Misi matang da semkiba JAC na chathariba General Strike mapam kaya da sagotuna khongjang sangsinari miyeng tabiri bisimba mukana kurumjari